Yang tabir ba khwai puno pu image tv na taram na oksha bagal loina Rajesh Kumar na khurumjari ngasigi maroi ba pauda Ronglawi thodok lengak semhaning da ba irang pam ba kharagi khuzil thorang oigani haina chief minister na phondokre Congress Party di napi da hand power pinaba women reservation bill puthok kibani haina MPCC ki president Okram Ibabina phondokre loina Kokomi ga lengaka amadi miyam ga leinari ba mari kanagum kharana thugaina na ba amadi ihau sibu lana uhanna ba uhan balep na ba kokomi na phondorli mapung oi pau lobirasi Ronglawi thodok sarkar semhaning daba irang pam ba kharagi khuzil thorang soidna oigani haiba si lengak asigi thajabani soidna phagani chenpham leite haina chief minister Yumnam Khamchana phondokre District Administration Impal West amadi Public Health Engineering Department anina sinduna kawa naurem lekai nongpok panthoibi mitin sanglen amadi Langthawal Assembly Constituency gi tongan mafam manga da water supply amadi community hall sing sanga bagi thorong ga mai lena chief minister na phondokibani thorom aduda deputy chief minister Losi Diko amadi Langthawal Assembly Constituency gi MLA Karam Syam yauna official kya saruk yaki chief minister Yumnam Khamchana makha taraduna hai miyam gi apambagi matung inna lengak ama semduna tellaba matam khara asida sing amadi tamgi marakta nungsinaba hanjilaknaba khongthang sing paikhat pa horak paga khanghauduna thokwa tronglawbigi tamthirba thodok asi sarkar asibu semhaningdaba irang pamba irang leiraga sen tanba kangbu kharana soidana oigani haiba asi lengak asi aset pathajabani makhoi sing adu soidana phagani sokhat palamdam ama puraknanaba hotnabada Santi leihanba natana atopa pambai leite thokriba thodok khudingmak lengak sasan tawriba singdasu chak manana thamoi shokna nuaitaba fawi amadi miyamna santi oina horakpa ihau singda miyam maraktagi police personnel singda nung amadi naurina singba kapsin ba amadi nung langsin ba yaropana tear gas kaphan nabagi macha am oheli adumakpu mahaki maikaidagi yariba makai kaptananaba wafam SP da haiduna lakli loinana Langthawal kendragi lambi thong amadi chakhat thorangi thabak sing leptana paikhat lagani phondokhi inaba horpa waisanaba horpa fertuda adu begiran thoholichi mari pode giran pamba giran lerga sentaningo Iran mereka tak pakai nomai waktu makan pamuk penangani ada dulu dia, jadi kamu ya saya berkata tadi juga ada tanda ini sih, bagi takut dalam zaman berpernah orang santi berpernah kena ada option tiket ada mana bagi. Ikui dana namit humni fam kiba parliament session da puthok kiba women reservation bill da Congress party na opposed to anti women ni haina BJP na atopa state singda propaganda sandokpa khaknatana election campaign da khulai oina siznarakpa simak laibak thibani Congress party di nopi da hena power pinanaba women reservation bill asi puthokhibani haina Manipur Pradesh Congress committee gi president Okram Ibabina phondokre apama singa si BT road ta laiba Congress bhavan da pangthokpa pawgim pham amada mahak na phondokhibani Ibobina makhata na high center the paliba NDA government asina April 3 Taranipan fawa namit humni parliament session from dana nanghoraroi matagum bill ahum puthok kibada women reservation bill state union territory reorganization bill amadi delimitation high bill ahum asi constitution amendment tawgani aduga women empowerment gi reservation asi cha da control hum doidi nopi da power piba yauna delimitation su tawgadabani amadi state union territory sing asi reorganization tawgadabani haina puthorokpa asi center da paleba NDA government asi house da maithi gani khangna puthorokpani karigumba women's reservation bill asida mai pakpa amadi maithi ba
Nangle Hairagasu, Congress Party na Nupida Ahenba Power Pinning de Haibagi, Maral Siba Yananaba election campaign da Kulai Oina Siznanaba Putok Pakujin Tarangni Haina, Loudabungamloi. Congress Party na Nupida Ahenba Power Pinanaba Prime Minister Waramba Rajiv Gandhi gi Matamdagi Bill Asi Pastaw Krabani, Pastaw Krab Bill Amabu, Nauna Amuk Putorokliba Asi BJP na Power Kaktamak Pamb Dagini, Loina Bill Ahumna. Hatu Puktok Laga, Kananabagi Mahutta, House State Asida Awaba Tariba, Masagi, Yumda, Hanjinba, Ngamdana Laiba, Sing Amadi, Mahiroi Kaya, Matamsana, Larik Tamba, Pangdaba Kaya, Asida, Ahenba Mideng, Sanghaningi, Waroisin Hana, Pura U Punoki. Support Yare. Madu Tawdana, Manipur, Apiba Lauriba, Mamitam Napita, relief game that they Maya say. Mashi Hana short of view. Mashi Hana the attention PBU, Haina, Lairiba, NDA Central Union Government, State Government, Sreda, Free Party, Tarpegi, Lana Propaganda Topi Mota. She Hana short of view. Kokomiga Lengaka Amadi Miam Lainariba Mari Asibu, Kanaguma Karana, Tugainanaba Amadi Iho Asibu Lana, Uhananaba Honaba Lepu Haina Kokomigi, Kokan Banner, Santa Nahapam na Pondorli, Wapamasi, Lampel Leba Kokomigi Office Pomishing Unaba Amada, Pondokibani. Santa Nahapam na Makatar Dunahai, Hokibatang Kunmangada, Miamgi, Jatkiba, Kongchat Adu, Damdam Asigi, Maira Paibi Amari Club Single Winana. Lengak ta chap manaba wahang taret yawa yamna democratic oiba khongchat amani tangkun manga da thokiba thodok adu maru oina awan Manipur kowa social media page amadi news print haiba amagana maram oiduna pamdaba thodok adu thokibani miyamgi democratic oiba khongjang amadi kokomi bulana uhananaba hotnariba awan Manipur haiba page amadi the print haiba asigi mathakta Manipur police ta complaint ama Tangat Kibalakre. Hojik Pauda Police Timaketagi, Mioka, Pagalabagi, Haibadi, Chapchana, Kangdri, Miokarana Kokomi, Lord Kray, Kokomi Pashasari, Hybrid Singba allegation Kaya, Tauri Basigi, Chapchaba, clarification, Miamang the Pibu, Madu Pibangam Dragadi, Haiba Mioi Natraga, Group Adu, Miam Kangna, Maru, Puktok Laga, Hundok Minaba Amasangi. Makoi asina iramdam asibu kangkhong sahanbada chawna mateng pangsin batanatana miyamgi achumba iho nathainanaba hotnabada chawna mateng pangsili landam asida thokliba iho asida media sarga blogger kaya amasu yaksile haibasi khangnare changchiliba iho asigi achumba adu Kangdana Maduda Makoigi Aningba opinion Pinanaba Iho Asibu Aranba Lambida Zatkinanabgi Thong Amasu Miam the Uhale Masigi Thong Asi Lepu Lakadaba Megitang Ahumda Pangtokadaba Public Convention da Lamdam Asida Lairiba Club Organization Singna Makoi Makoigi Oiba Opinion Thambi Ningba Lairibasu Punna Khana Nainasi Apunbagi Oiba Khongthang Paket Minasi Pongdoki Nasigi Paugi Mifam Aduda Toan ba Kokomegi Tho Pubasing Amadi Women Wingi Tho Pubi Singsu Saruk Yaki Natraga Kanjan Dana Chathar Kodagi Tawani Habsi, Si Tamzage Aduga, Manipur Police Nazu, Akoina application Sing Dugi, Matik Chaba, Sarkagi legal web Poto Tauraga, Aonba Manipur handler, Si Masi Putopiu, Masi Miam, Kangdong Bama Tangaifa, Aduga Press Mediagi Marakta, Adugi Miam Marakta, so blogger Mayamama, Akoigi Hosigi against the Tauriba Mayam say, Atsumarandu, Yang Viraga Miam, Huna Bizatom say, Masi Tamzage. Hokibatang Kuntureta, Kwakta, Purak Poche, Morang Lamkai, Trong Logi, Amadi Morang, Kunoda, Faba, Maita, Bakaya, Europagi, Matanga, Miam, from Ama, Pumki, Demand Kiasu, Lengakta, Tamki, Kwaktana, Taliba, Demand, Kudingbak, Bestapur District SP, Amadi, Morangi Toanba, Seso Sing, Merapai Sing Yauna, Meeting Karak Tauraba, Matunda, Misunderstanding, Lainaramba, Kudingbak, Jan Taminari Haina. Ampia Akok Anjuman Akiwo Zamait Ulma Vishnupur District Puna Kosamnana Kwakta Bazar Leiba Akiwogi Office Sinba Pawgin from Amada All Kwakta Coordinating Committee Gi Advisor Sangom Sumpum Anwar Alina Pongdrokli Mahatna Makhatar Kibada
पेनदब मरक्ता फमखियो मियाम फम ओइबना मियाम की सेंटिमेंट सोक्प याबा सिनखिव वहाई वता खुदिमक मीटिंग दा पुथोक्तुना ज्ञान तामिनखि मखाताना स्टेट असगी इंटेग्रिटी द सोक्प याबा यावखिव वहाई वता पुनमक मियामना लाना लौबिदनबा क्वक्तागी सेसो सिंगना हाइजरी लोइनना इशू असगी मतांगदा मखाताना कम्युनिटी अनेगी मरक्ता अवाय अखुम तौबिदनबा हाइजरी हाइखि पाउगिमफम अदुदा अम्पिया अकोप अंजुमान अकीवो जमैत उलमागी थौमी क्यासु सरुक याखि वहाई वाता सीजन नकीवा पुनमा मीटिंग दा उथोक मिनकी अमसुम ज्ञान तामिनकी अरोय बदा लेपांग मियाम दा स्टेट की इंटीग्रिटी दा सोकवा वहाई वाता याव खिबा पुनमा मियाम ना लाना लौबी दनबा हाइना क्वाता की सीएसओ सिंगना हाइजरी स्टेट लेवल लेबा सेसो सिंग अमन तौबुदा अमन याउदबगी अचौबो ममी मतारे मरम असिना स्टेट लेवल दा लेबा सेसो सिंग अमतो ओइना पुनसिन बिउ अमदी अमत ओइना लिस्ट अमत ओइबा लिस्टिंग दा लुसिंग बिउ लोइनना सेंटर ना फमु हायरगा फंबा चटलु हायरगा चटपा मसागी शक्ति मपुंग फाना सिनबा ngamdraba lenga asi leiraga kana roidaba oiragadi lenga paibiriba sing loina pham thadok piro lenga miam da sinabiro haina United Protection Committee Nambol UPC gi Media and Research ki code convener Khomram Sunil na phongdorokli UPC na Sindhuna Committee asigi Nambol leiba office da ngasi pangthokpa paugi mifam amada Sunil namakha takhibada 2023 gi May gi tang ahum dagi hauduna kuki narco terrorist sing na Manipur thugainanaba तौरक्लिबा इरांग असिगी वारोइसिन मणिपुर लेंगाकना पुरकपा ngamdringai cherak asida tha asigi tang taret ta tronglobida angang ani bom kapsinduna hatkiba madudagi khosaunaro miyamna galmolda leiriba CRPF outpost da protest tawwa changbada nongmai kapthoraktuna me ahum leikidaba loinana tha asigi tang 19 da TM Khasom da ambush torokpada me ani leikidabagi thodok ngasi phawba justice fangdana leiri Sikriba Mioising Asigi Justice Fangnanaba Amadi Tokliba Irang Asigi Waroisin Puraknanaba United Protection Committee Nambolna Lakliba Megitang Ahumda Nambol Sabal Lekai Digi Hoduna Kodom Pokpi Lamkai Fawa Miyangi Wakat Kongchat Ama Soidana Chatlagani Wakat Kongchat Aduda United Protection Committee Nambolga Punna Chatmin Nariba Nambol Oinam Kontauzam Wangoi amadi Nauria Pakang Lakpa Kendra Mangagi Club Maira Paibi Organization Kudimakna Saruk Yabiduna Yomtong Kudingi Mioi Ani Ahum Topiraktuna Saruk Yabiu Loinana Wakat Kongchat Aduda Sangadoriba Transport Financial Amadi Potlam Sing Miam Namateng Pangbiu Haiki Manaraba Pamuan from the Pamba Lepon from Lepa Masagi State Authority Boka Full Authority Season of Bangam the Valangaxi Layaga Lebakai the Borgadi Consider Balang Pampari Kudimak from Tadopiro, Aduga, Langang Simiam, Lebamiam, the Shinaraga, away Punam, Santi Propongam Rahabitu, Langaki make the Punjin. Kangabam Lekai, a Punbanupi Maruf, Maira Paibi General Secretary Oibatanatana, Parambal Imakai Tel Gisu Asoba, Togai Puribi, Lystrom Ongbi, Memobukana. Karana Sirak Liba Maral Adugi Matangda Sengdorok Nanaba Khan Krabasu Nasi Pawa Tha Ama Pagador Ba Pawa Sengdorok Tabana Makata Bakari Kongtang Lokotsigi Haiba Kanaragani Haina Kangabum Lekai Apunba Nupi Maruki Vice President RK Hemabatin Fongdorokli Bafum Asi Ima Lystrom Memagi Matakta Sirak Liba Maral Kaya Adugi Matangda Yaning the Bufundok Tunangasi Kangabum Lekai Apunba Nupi Maruf Naharul Welfare Club Kambom Laikai Youth Social Club ki Mioy Singna Punsilaga Kambom Yumzo Lairambi Multipurpose Community Hall the Pumkiwa Wakat from the Pondokibani Mahak Namakha Taraduna Hai Chatliba Chahi Asigi April Mapalda Kanagumba Mioy Amagi Facebook account da Achum Aran Kangdana Sirak Liba Maral Asi Yumfam Yaudabani Ima Mema Ngasi Pawada Laibaki Thodok Kuding Makta Asobo Togai Yaduna Talai Hiramasi Matangda Ima Memagi Matakta Sirak Liba Maral Adugi Aseng Balangla Langjil Putoktuna Ima Asina Lalamba Adu
पुथोरकनबा खंगनखिबा लैख्रे अमदी नुमित हुमनीगी मनुंगदा मियोय अदुना सेंगदोरकदबनी हायना मतम पीख्रबसु ngasi फावबा था अमा फारकदोरब फावबा करिमता हरक्तब असि लाइबक थीबनी इमा मेमदा सिरकलिबम मराल असigi खुदम चांगदम महाकना लालमिबा थबक अदु मयेक सेंगना पुथोउ हाइबा ngamdraba nina mioi adugi mathakta mari leinaba singa tanraga akanba thabak laukhatpa haurgani phundokhi kana dabada leiba kainaba thabak tawgunsi akoi punjanaraga kadanom kainom hairaga su madu na sumthomina dana singomina dana tam honamina dana akoi myamsi tawraga manipur se amtadi kaidana mi yekna mayam tawni se dandara ibanda ka thukaina khone hatura iba mayam ji segi am to punna kallaga khoi se dinara khone mina se Hokiwa tang taruk amadi taret anigi lonaba ahingda mihathina hatpiram khiba angang ani amadi CRPF singna kapthorokpa nomoi maruna panduna laikhidraba misham ahumgi achumba wayal puthou haiduna democratic oiba khongjangi manungsanna ngasi su strong lobby ima ibel singna wakat phamki wakat mifam aduda saruk yakiba yumnam sanatombina mihat sing asigi achumba wayal puthokpina naba lenga ki pokning chingchilakli Tik oiba khongjang ga mari leinana wakan mi pham asi phamjabani angang hatpa misam hatpa asumba athuk Kuki amasung naga frup anigi marakta yamna toina khutthoknariba ukul district da security force na namit nini subna sathakiba operation da bunker tarani thoi thugai khre hari Police ki pauna hai operation aduda Kangpokpi district ki cycle police station gi manung chanba Lungter Hill da bunker ahum Tingpibung amasung Lapland village da bunker amamni masiga chap manana ukul district ki Litan police station gi manung chanba jaga da su bunker tariat thugai khi haiba bunker sing adu haukiba February tha dagi jaga aduda kuki amasung Tangkul Naga community ani gi marakta un khatna rakhiba aduga mari leinana armed groups singna Saba Orangani Hari, Ukul district to Antoine from Kiada, Kuki, Amsung Tankul, Naga, Purup, and Gimarakta, Unkatnabagi Todok, Tolakiba, Asigi Manungsana, Hojik Pauda, Military Secret, Yum Contra Hena, Mai Takre Hari. So Chapu district security force na Chatakiba operation Amada AK 47 rifle ama single barrel ama pistol ama grenade ani 81 mm gi mortar ama yauna tongan ba makalgi nongoi maru sing amasung explosive sing Maupom village amasung masiga thangnari ba jaga sing dagi recover tawkhre hari Sarkar yauna state asida NRC pangthokpa haiba simadi loina yanarabara haina khali census mamang da pangthokpa amasung matung da pangthokpa haiba adu khaktagi wafamni adubu NRC pangthokpada framework ama semdaba yaroi Englishing ani taragi census ki NPR adu puthoklaga 1951 gi NRC update to haiba dudi yabangam loi haina ngasi ipsa gi office ta pangthokpa pawgi from amada 14 CSO gi convener nahakom santana phondokre मान मखाताना हाइकिबदा NRC पांगथोकपदा मखल अहुम लेगनी अमना लिसिंग मचापन याखै मातोगी ममांगदा इंडिया मनुंगदा पोकपा अमना इंडिया मपानदा पोकपा अमना फॉरेनर की वफम असिनी अदुना NRC पांगथोकपगा मरी लेनना फ्रेमवर्क अमा सेमननाबा वर्कशॉप अमा पांगथोकपा हाइबदुदी 14 सेसो कसु याय असमदा 1983 दा NRC गी पांगथोकपगा मरी लेनना ट्रिब्यूनल अमा सेमकी अदु हाइरबा ट्रिब्यूनल अदु political oimanbadagi ing lising ani mangada Supreme Court na kakthaki madugi matungda tonganba tribunal ama semduna NRC pangthoki Assam da NRC mapung phana pangthoklabusu deport tawwa ngamdabagi phibam ama leiri mitop ni haina masak khanglabasing adu home ground da connection utpa ngamdrabadi makhoi sing adu deport tawnar ba hotnabada home country aduna accept toroktabagi phibam sulak payai madu kadai da puthagani haibadu hana khanaba sangi Hojik lairiba foreigner act asigi matung inna NRC pangthoktuna mitop ni haina sakhanglaba sing adu deport tawada mai pakadra natraga pakloidra haibasi khanaba mathau tai Manipura hojik oirba phibam asi yamna complicated oi any Koki tribe ki manung chaliba kangu sing asi
non listed clan kyasu yarongani NRC pangthokpagi matangda census mamangda pangthokpa ama natraga census puna pangthokpa haiba issue asigi matangda 14 seso kanglaipa ki oinadi census mamangda NRC hana tawgadabani haibsini 1951 gi national population register aduda putharlaga NRC pangthokadabani haibsini adubu 2010 gi census ki leiriba national population register adu putharlaga 1951 gi NRC update tawba yaroi maramdi 2001 gi census aduda subdivision nipanda abnormal oiba mawngda population growth lairambadagi madu amuk hana recount tawgadabani haiba amasu lei masigi mathakta nauna district ya amasu nauna semkhre maram aduna Ministry of Home Affairs ki makhada leiriba Register General and Citizen Register of India gi makedagi lisingani kuntaret ki census mamangda NRC 1951 asi update tawgadabani loinana hairiba sima Gazette of India da publish tawgadabani hairi Manipur lengaki Under Secretary DPM Ravijandrana ngasi thokyo order amagi matung ina ADGP AP and ADGP MOB and ADGP training in addition na ADGP AP and ADGP MOB MPTC ki director Lunsie Kipgen IPS na MPTC ki director ki charge yengchinba yauna ADGP training on promotion Tenopal SP Rahul Gupta na SP Kangpokpi CO 5MR MD Zakiruddin na AD MPTC SP Ukhul Babita Rani Swaina Special AIG PISQ SP Kangpokpi Abhinav na SP Ukhul Additional SP Ops Bishnupur Chaitanya na SP Tenopal Additional SP Elo Thobal Dipiana SP known as Special AIG PSQ Lanbin Len na SP CAO and C amasung Incharge SP known as Namsadai Peter na Incharge CO 5MR da known posting pikre State Security ki mapangal kagarhan pandam da state asigi Home Department hangdu laiba post listing nipan asi machinanab gidaba listing ani contract ki February Thada pangthokkadarba assembly election mangoinana recruitment drive chathaba thorang tawba hore hari official source amagi matung ina Home Department gi makha chathariba department sing lairiba department sing asida chahi asigi April tha fawbada sawrakna post listing nipan ga cham ga tara hangduna lairiba posting adodi Manipur Police da post listing ani ga chamapan Manipur Rifles da post listing ahum amasung Village Defense Force BDF da post listing ama Police wireless ki oina post chamri ke yankai CID special branch ki oina post sani jail ki oina post samaga marfu amasung fire service ki oina ahangma post sani ga contrani hari official source asina makha tardun hai Office of the Commissioner Excise Department na tongan department asigi tongan ba post inspector sing Sub Inspector Singh, Constable, LDC amasung driver singi contractual post sa hunga yankai Nepal gi recruitment tawwa chahi asigi March thad sathakre hari masig mathakta state government asina central approval fanglaba matung state asigi oina anauwa Women's Indian Reserve Battalion IRB ama linkhatna thorang tawri Manipur state asigi oina hojik state force police listing nifu amasung BDF personnel listing mapon mathau to handuna thamri hairi aroibada poropo amuhanna Tronglauwi thodok lengak semhaningdaba irang pam bakharagi khujil thorang oigani haina chief minister na phongdokre Congress Party di nupi da hena power pinaba women reservation bill puthokhi bani haina MPC ki president program iwabina phundokre loinana kokomiga lengaka amadi miam ga leinari ba mari kanagum makhrana thugaina na ba amadi iho sibu lana uhana na ba honaba lepna na ba kokomina phundokre masigidamakta di PAODAM pijaba matang asil losinjare bejang tabiri ba khwai punapu amuka hana khurumjari